ꯎ ꯆꯍꯤ ꯇꯔꯦꯠ ꯅꯤꯄꯥꯟ ꯇꯔꯦꯠꯃꯨꯛ ꯆꯥꯡ ꯇꯔꯦꯠꯃꯨꯛ ꯃꯥꯏ ꯆꯥꯡ ꯄꯤꯈꯤꯕ ꯆꯍꯤ 10 ꯆꯍꯤ 8 ꯃꯨꯛꯀꯤ ꯆꯥꯡ ꯆꯪꯅ ꯊꯥꯔꯛꯄ ꯎꯅꯦꯕ ꯆꯍꯤ 8 ꯍꯦꯜꯂꯦ ꯍꯧꯔꯛꯏꯁꯦ ꯃꯁꯥꯒꯤꯁꯨ ꯆꯥꯎꯒꯟꯗꯕ ꯎ ꯍꯥꯏꯇꯥꯔꯦꯅꯦ ꯗꯦꯀꯣꯔꯦꯁꯟꯒꯤ ꯎ ꯑꯣꯏꯕꯅꯤꯅ ꯑꯗꯣ ꯀꯅꯥꯅꯣ ꯈꯪꯗꯦ ꯌꯥꯟꯊꯠꯂ ꯂꯩꯔꯝꯃꯦ ꯌꯦꯡꯉꯣ ꯃꯈꯣꯡꯗ ꯌꯥꯜ ꯂꯩꯔꯝꯃꯦ ꯃꯈꯣꯡꯁꯤ ꯀꯠꯊꯠꯂꯝꯃꯤꯗꯣ ꯊꯣꯡ ꯆꯥꯗꯕ ꯃꯤꯅ ꯀꯠꯊꯠꯂ ꯊꯝꯕꯤꯔꯝꯃꯦ ꯎꯁꯦ ꯊꯑꯣꯏꯅ ꯀꯛꯑꯦ ꯑꯗꯣ ꯀꯅꯥꯅꯣ ꯑꯗꯨ ꯈꯪꯗꯕ ꯃꯤ ꯑꯃꯅꯁꯨ ꯑꯃꯨꯛ ꯌꯦꯠꯁꯜꯂ ꯂꯩꯔꯝꯃꯦ ꯀꯠꯊꯠꯂꯒ ꯑꯃꯨꯛ ꯌꯦꯠꯁꯜꯂꯝꯃꯤꯔ ꯈꯪꯗꯦ ꯌꯥꯝꯅ ꯐꯖꯗꯕ ꯍꯥꯏꯇꯥꯔꯦ ꯎꯁꯦ ꯆꯍꯤ 8 ꯑꯗꯨꯃꯥꯏ ꯆꯥꯡꯗꯤ ꯁꯨꯔꯝꯒꯅꯤ ꯆꯥꯎꯕꯁꯨ ꯊꯤꯟꯕ ꯎ ꯑꯣꯏꯕ ꯌꯥꯝ ꯄꯤꯛꯅꯁꯨ ꯊꯥꯈꯤꯕ ꯁꯤ ꯎꯁꯦ ꯁꯨꯃꯥꯏꯅ ꯐꯖꯔꯀꯥꯟꯗ ꯑꯗꯨ ꯌꯥꯟꯊꯠꯂꯝꯃꯤ ꯌꯦꯡꯉꯨꯅꯦ ꯀꯅꯥꯅ ꯃꯊꯣꯡ ꯆꯥꯗꯦ ꯌꯦꯡꯉꯨꯅꯦ ꯑꯁꯨꯛ ꯀꯨꯏꯅ ꯃꯇꯝ ꯆꯪꯅ ꯊꯥꯕ ꯎꯁꯦ ꯆꯍꯤ 8 ꯁꯨꯔꯛꯑꯕꯅꯤ ꯂꯧꯊꯣꯛ ꯊꯥꯕ ꯑꯗꯨ ꯎꯁꯨ ꯑꯗꯨꯝ ꯃꯥꯡꯉꯦ ꯄꯥꯝꯕꯤꯁꯦ ꯇꯪꯈꯥꯏ ꯇꯥꯔ ꯀꯛ ꯂꯩꯔꯝꯃꯦ ꯇꯪꯈꯥꯏ ꯃꯈꯣꯡꯗ ꯗꯥꯏꯔꯦꯛ ꯀꯛꯊꯠꯂꯝꯃꯦ ꯍꯥꯟꯅꯁꯨ ꯍꯧꯕꯁꯨ ꯃꯥꯗꯤ ꯈꯔ ꯊꯤꯜꯂꯦꯕ ꯃꯇꯝ ꯆꯪꯉꯦꯕ ꯑꯇꯩ ꯀꯩꯅꯣꯒꯨꯝꯕꯗꯗꯤ ꯈꯔ ꯊꯨꯏ ꯁꯤꯗꯗꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯁꯨꯝ ꯑꯗꯨ ꯀꯠꯊꯠꯂꯝꯃꯦ ꯌꯦꯡꯉꯣꯅꯦ ꯊꯑꯣꯏꯅ ꯀꯠꯊꯠꯂꯝꯃꯦ ꯊꯑꯣꯏ ꯇꯧꯔꯦ ꯁꯤ ꯃꯊꯣꯡ ꯆꯥꯗꯦ ꯍꯥꯏꯕ ꯁꯤꯗ ꯁꯥꯟꯅꯩ ꯄꯣꯠꯇꯣ ꯁꯥꯟꯅꯄꯣꯠꯀꯤ ꯇꯥꯏꯞꯇ ꯄꯥꯝꯕꯤꯁꯤꯗꯕꯨ ꯀꯠꯊꯠꯂꯒ ꯁꯥꯟꯅꯄꯣꯠꯀꯤ ꯇꯥꯏꯞꯇ ꯇꯧꯔꯤ ꯌꯦꯡꯉꯨꯅꯦ ꯑꯁꯨꯛ ꯀꯨꯏꯅ ꯊꯥꯕꯁꯦ ꯑꯉꯥꯡ ꯇꯧꯔ ꯊꯥꯖꯕꯗꯒꯤ ꯑꯅꯤꯁꯦ ꯄꯥꯝꯕꯤ ꯑꯅꯤ ꯊꯥ ꯑꯃꯗꯤ ꯐꯖꯅ ꯆꯥꯎꯔꯦ ꯑꯗꯨꯝ ꯋꯥꯡꯉꯦ ꯑꯗꯣ ꯁꯤꯁꯤꯗꯤ ꯍꯧꯒꯠꯂꯛꯄꯗ ꯃꯇꯝꯁꯨ ꯆꯪꯕ ꯐꯖꯔꯦ ꯇꯧꯔꯒ ꯑꯃꯨꯛ ꯐꯖꯅ ꯀꯠꯊꯠꯄꯤ ꯂꯩꯔꯝꯃꯦ ꯌꯦꯡꯉꯣ ꯃꯊꯣꯡꯁꯨ ꯆꯥꯗꯕ ꯑꯗꯣ ꯀꯛꯏꯕ ꯅꯪꯁꯨ ꯅꯈꯣꯡꯗ ꯀꯛꯄ ꯑꯣꯏꯔꯣꯍꯦ ꯁꯤ ꯀꯠꯊꯠꯂ ꯁꯥꯟꯅꯔꯤ ꯃꯤꯗꯣ ꯅꯪꯁꯨ ꯅꯈꯣꯡꯗ ꯀꯛꯊꯠꯄ ꯑꯣꯏꯔꯣ ꯅꯪꯁꯨ ꯑꯁꯨꯛ ꯀꯨꯏꯅ ꯆꯍꯤ ꯌꯥꯝ ꯀꯨꯏꯅ ꯆꯪꯅ ꯊꯥꯔꯦ ꯁꯤꯗꯤ ꯐꯖꯔꯦ ꯍꯧꯔꯛꯑꯦꯅ ꯇꯧꯔꯦ ꯑꯗꯣ ꯊꯑꯣꯏꯅ ꯀꯛꯑ ꯁꯥꯟꯅꯕ ꯑꯃ ꯌꯥꯎꯔꯤꯕ ꯎꯁꯦ ꯁꯤꯗ ꯎꯗ ꯀꯠꯊꯠꯂ ꯁꯥꯟꯅꯔꯤꯁꯤ ꯀꯩ ꯃꯔꯝꯅ ꯀꯩꯅꯣ ꯂꯩꯒꯦ ꯁꯤ ꯄꯥꯝꯕꯤꯁꯤꯁꯨ ꯅꯨꯃꯤꯠ ꯑꯃꯠꯇ ꯊꯥꯃꯤꯟꯅꯕꯅꯦꯕ ꯍꯧꯖꯤꯛꯀꯤ ꯑꯃ ꯀꯩꯅꯣꯗꯨꯒ ꯃꯥꯅ ꯄꯥꯝꯕꯤꯁꯦ ꯆꯥꯎ ꯋꯥꯡꯒꯟꯕ ꯚꯦꯔꯥꯏꯇꯤ ꯑꯣꯏꯕꯅꯤꯅ ꯃꯥꯒꯤ ꯎꯁꯦ ꯆꯥꯎꯒꯟꯕ ꯎꯕꯅꯤꯅ ꯖꯔ ꯖꯔ ꯆꯥꯎꯈꯤꯕ ꯑꯗꯨꯒ ꯁꯤꯗꯤ ꯆꯥꯎꯔꯦ ꯌꯦꯡꯉꯨꯅꯦ ꯁꯤ ꯅꯨꯃꯤꯠ ꯑꯃꯇ ꯊꯥꯃꯤꯟꯅꯕꯅꯦ ꯑꯗꯣ ꯁꯤꯗꯤ ꯌꯦꯡꯉꯨꯅꯦ ꯁꯤꯅ ꯌꯥꯝ ꯄꯤꯛꯅ ꯃꯇꯝꯁꯨ ꯆꯪꯕ ꯑꯗꯨ ꯐꯗꯤ ꯐꯖꯕ ꯑꯣꯏꯕ ꯑꯗꯣ ꯃꯇꯝꯁꯨ ꯆꯪꯕ ꯌꯦꯡꯉꯨꯅꯦ ꯑꯗꯣ ꯁꯤ ꯎꯁꯤꯗꯤ ꯌꯥꯟꯊꯠꯂ ꯊꯝꯕꯤꯔꯝꯃꯦ ꯃꯈꯣꯛꯇ ꯌꯥꯟꯊꯠꯂꯒ ꯑꯃꯨꯛ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯗꯤ ꯀꯤꯁꯜꯂꯝꯃꯦ ꯌꯥꯟꯊꯠꯂ ꯑꯃꯨꯛ ꯀꯤꯁꯜꯂꯝꯃꯦ ꯊꯑꯣꯏꯅ ꯌꯦꯡꯉꯣ ꯄꯥꯝꯕꯤꯗꯤ ꯐꯖꯕ ꯎꯅꯦꯕ ꯆꯨꯝꯗꯤꯡ ꯆꯨꯝꯅ ꯍꯧꯔꯒ ꯌꯥꯝꯅ ꯐꯖ ꯗꯦꯀꯣꯔꯦꯁꯟ ꯌꯥꯝ ꯐꯖꯕꯗꯣ ꯑꯩꯒꯤ ꯁꯤꯗ ꯃꯈꯣꯡ ꯌꯥꯟꯊꯠꯂꯝꯃꯤ ꯌꯦꯡꯉꯣ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯖꯥꯠꯅꯣ ꯃꯣꯏꯗ ꯎꯁꯤꯅ ꯀꯔꯤ ꯃꯣꯏꯗ ꯈꯣꯠꯂꯛꯄ ꯖꯥꯠꯂꯣ ꯐꯖꯅ ꯌꯥꯟꯊꯠꯂ ꯁꯥꯟꯅꯩꯁꯤꯕꯣ ꯁꯥꯟꯅꯄꯣꯠꯀꯤ ꯇꯥꯏꯞꯇ ꯀꯔꯤ ꯕꯤꯠꯇꯅꯣ ꯍꯥꯏꯕꯅꯤ ꯁꯤꯗ ꯌꯥꯟꯊꯠꯂ ꯁꯥꯟꯅꯩꯁꯦ ꯀꯠꯊꯠꯂꯛꯏ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯑꯃꯨꯛꯁꯨ ꯀꯤꯁꯟꯕꯤꯔꯝꯃꯦ ꯑꯗꯨꯕꯨꯗꯤ ꯀꯤꯁꯜꯂꯝꯕꯤꯔꯝꯃꯤ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯇꯧꯔꯒ ꯁꯥꯟꯅꯔꯤꯕ ꯀꯛꯏꯕ ꯃꯤꯗꯨꯅꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯕꯦꯔꯥ ꯀꯥꯔꯦ